ꯑꯩꯈꯣꯏ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯅꯣꯡ ꯆꯨꯒꯦꯔꯥ ꯁꯥꯒꯦꯔꯥ ꯑꯩꯈꯣꯏ ꯂꯩꯒꯅꯤ ꯂꯝꯕꯤꯁꯤꯗ ꯊꯤꯡꯉ ꯂꯩꯒꯅꯤ ngarang nundang se akhoi je Kuki sing je Imphal airport gi lakani haina khangbagi akhoi je public miyam je tholaga moi charhan bi yaroi kri gi no hardi akhoi gi six brother moina hap khibigi justice productory for akhoi charhan loi haina block ton nge akhoi di thokne akhoi public miyam thokpa matam da sipai miyam lae Assam rifle CRP miyam jinna squad tawra lae akhoi bu maran laitaba public sing bu moina tear gas kapaga akhoi bu tale aduda akhoi mi soe mi manga soe hospitalized da lae hospital da lairi aduga akhoi mi manga bu phara police na pugre hoji po thadokri 24 hours henkre adu akhoi yaning de aduna hoji po adum shutdown tawni akhoi kana su chathaloi hoi anaba mi emergency yam khangba ngamdaba mi budi thado e akhoi adubu mi pangcha chapri chathan de aduna akhoi pen ba phongdo e kari maram gi Kuki bo asmaina security pi daga chathan bano akhoi gi yaning ba akhoi gi justice product reform moina asmaina chathan leibse akhoi sui yaning de asina si media through de gi akhoi gi chief minister so khangbiyo kari gi asmaina Kuki bo noina yae han Imphal da pura hanlaga akhoi gi naga sing bo haras tawra leibro no security sing na asi Assam rifle CRP sing na akhoi bo la haras tawse akhoi yaning de haina akhoi tholokni akhoi khongjang changchang ki ne moina justice product reform ngasi akhoi gi akhoi mi taruk pha ki police station huji moi leye adu thadokri for akhoi shutdown tawni nundang oigera nungthin oigera nong chugera sagera akhoi leigni lambi sida thinga leigni aduga asi akhoi gi asi six brother thadokrasu akhoi gi ada si akhoi bo halaga akhoi brother bo halaga macha kallaga thamma room mok ta huji bo thammi adu product reform natraga adu justice product reform akhoi si blockage chathagi ni